Behnu Production Manipurna Miam the Kudol Amatamjari. Movie Yasi 2021 the Nam Kiba movie ni. Adubu director Man Kibanam Moraga release Tokide. Filmski cameraman Artif na Oe. The filmski artist Namsum cameraman Katanam Kibanam Moraga Tension Jarage. Fare Adudi film Goris Miam the Mukli Bahuzarage. Movie Yasi Maming Angang Bikawi. Maram the heroine si Angang Bamasu the Ngauzabi or Kibana film Maming Angang Bikau Kibani. Film mas apang kiba rating sing miyam da panjararoy ke. Film mas gi warisi aman ba diary ma digi lokthok sabani. Film mas gi ahan ba sin makta da akhoi na ure madudi. Jamin na si yam na sawrak na mai khu thakning ba gi mong ge ingit tawrami. Amasung ingit ta khang ba mahak ki khongloi na mahak pu surup ama phadana samduna pithak pirami. Mahak asi sawrak labadi mai khu ase yam na kan mathak pon do na kam khat no pani. Mahak sawre khang ba digi mahak ki khongloi na mahak pu pham na ba gi damakta sopi ma thangjilak lammi. Tanja asida makhoi gi geng gi nupa ama makhut tek le hajuna kap law do chelak lammi arsatna kai dore hangbada duluna ibu thina phubirak le hairammi phai khangani pumna makak that ki haina boy kana order lorami nahansu mana ama farak ba aduga ngasi su ama amok farak laba ai yam sawning la ka dore ko duludo yam thuna ko u haina arsat hai arsat che murum sonduna laitho aga chatke as ekoi boss berani he jaminna duludo hairammi pungo ase tamthina phudarakle makut asisu bone fracture oiramale doctor puduna maha pu fadana yengthok u haina dulubu tha khiram khutchu khongso phaigai chingi film asigi ani suba sinda ulakliba asina jamin amasung arsat ase yam sawrakna lakpu urammi makoi gi game da makoi gi angang sing leivra haina yeng basangdak nammi makoi na angang sing da thawtha ki bado pangthok lamnaroi khanbada Jamin na say yam na sawrammi mafam masida ta sengbadi boyka amasung mangi se leiribane makhoi gi lot pham ne amasung mafam se makhoi gi plan taw pham ne yam na nuai ta na boyka amasung mangi se son thana leibagi mami ama ulak lammi mahak to lot kre na thona yaudaba na khoidi na punchidi hingbado wahawani khango na khutse chanam khakwan bana khutni na khoidi haina yam thina sawbagi mami se khoidi uhalli boyka na hairi mathang gi sung soi soi na boss mahak pu soi na hatokani haina Thajaba pirammi makhoi leiriba game adulagi thoglak lammi sathira ba khoge gang as the sing na bahurabadi makhoi ba loisin ba tai hairammi tanja asida thoi ba se yamna kanna chelak bagi mami yam ai khoi ulak lammi ngasai makhoi gi mi ma makhut thodi rakhi ba dugi damak gang kangbu aduna misak ase yamna kanna tan na bagi mami ni phangba mahak pu loisan lamge hai ba se makhoi gi boss ni mafumda thajaba pirambane adubo yamna sang chelak khibana maram oiraga gang kangbu asu yamna waram mi amasung thoi ba su wa bana loirammi Karan thaba hi bodo na mahak khong do karan thaba dagi thoi bodo tu khya amasung mahak su ising da ta kudak asida jama amasung fero thabuk su bagi mami amukutli makhoi se machin manaw mi khatnari hana fero na haiba dagi tension ki amasung oi ka se oi bodo dau dau rak lam nang na ai khoi gi mi bu so makut masa tek pa makhoi phurak na ba nang gi thawai su ngasi de na langbi ba ta re haina yam na sathi na dau dau lam mi fero na kai dau re hana changchil lak ba da boy ka se tam thi bangong da fero na round na ma tharak lam me Boykana fero da nang kanano na thau na te haina wangkhalak badagi kaw thaba horak nammi thabuk sudna leijiram machin manaw oni do khatna ba kham ba changlu badagi makhoi go ina phuna ba horak nammi manaw ising ta khe badagi jama sa yam sauram me amasung marai chikuna kanthatlage mata gum ising asida kum thaba horak nammi amasung tam thiba mong da mahakna geng kangbu du phu tharami amasung pumna makuk koma da thana ba thawrang tawbirammi Movie isige explanation ase karam tawage habadu mayam na comment section da thambiramu makha ge part soidna puthok charakke